श्रीमती Lourembam Bino Devi, Kala. Ngasigi video asi semi se yam thamoi pain na semjabani karigino haibada abok Lourembam Bino Devi mahakna Padma Shri Award 2022 da phangbase akhoi Meitei mayamgi mai pakpani hai khanjai abok asina Meitei gi culture ngakna thamlibase se akhoi thoklaiba generation mayambu uduna inspiration oini hai khanjai